Pakistan Imphal Wahengbam Washington na pau pajari ahanbada maruiba pau Pradhan Mantri na hairi Fit India gi wakalol asi hawjikti miyam gi oiba ihaw ama oirakle Manipurda dengue gi case listing ama chanipan marputaret yore miyoi manga laikhidre Griha Mantri Amit Shah na Bharat Bangladesh ngongkhoi de laiba nongchup Banglagi Petrapol da nauna saba passenger terminal building amasung Maitri Dwar ngasi sangaragani amasung Kendragi Science amasung Technology Rajya Mantri Dr. Jitendra Singh na hairi listing ani kuntra manga phawdadi Bharat ki masagi oiba space station leiragani Pradhan Mantri Narendra Modi na hairi Masama ufana na diyekta na lainaba Fit India gi wakalol lasi hawjikti miyang gi oiba ihaw ama oirakle Akasbani gi thongda hawjing haki mamang de sandok ki ba mahak ki man ki bat thoram de Shri Modi na hai miyam na hawjikti haksel gi lamda ningthi na pukning changba uba phangle school sing da su angang sing gi fitness ta ka hena mi yang changle Fit India School Hours haibe sichu angang sing bu masama ufana thamna bagi maiki da thangjin ba khongthang amani Pradhan Mantri na hai school da sana khona ba made yoga na sing ba pangthok pa sina angang sing na school chaning bagi chang henga hanbada natana hiram amada pungning changna honan haning bagi ithil supiri Masama upana na diyekta na leina bagi damak imung kayana family fitness hour haiduna sayol gi aroiba numita pung amagi fitness ki kaithokpa amadi imung kharadana indigenous games revival haiduna lamdam dugi oiba masana kaya bu angang singda tambi bagi thawong chatharappa busu Pradhan Mantri na panki miyam na karigumba fitness routine gi maramda nauna khangba kaya lairabadi Fit India gi mingda social media da thagalak na basu Shri Modi na hairi tha asigi kunmapan da pangthokadoriba Run for Unity gi thoramda miyam punna saruk yaduna laibak pumba punsin bagi laiwa ga loinana fitness gi laiwa asibusu mafam khuding yawhanbinaba Pradhan Mantri na hairi Shri Modi na hai laibak asigi mithoi mihel oikraba miyoi kaya gi mapok kumon palan pangthokpa sina nauna hagolak liba mirolda anauba thauna amadi inot kaya habli Magna hai October kuntrama thoidagi chahi amachupna sathagadaba Sardar Patel gi chama yankhai suba mapok kumon palan amadi November 15 dagi chahi amachupna pangthokadoriba Bhagavan Birsa Munda gi chama yankhai suba mapok kumon palan gi matang da palladuna mahangna hai Athoiba mioi pok anisna singnaba kaya thengnaba ga loinana leibak ki apunba saktambu kaihandanaba thabak kaya paikhatlamki Shri Modi na hai Aikhoigi athoiba mioi pok singa sigi punsina haujiki mirolda tungi lambi uhalli lusingba singa sigi palan thoram de sharuk yaraduna makhoigi wakhalonbu miyam da khanganaba hotnanabasu Shri Modi na hairi जब हमने स्वामी विवेकानंद जी की 150वीं जन्म जयंती मनाई तो देश के नौजवानों ने भारत की आध्यात्मिक और सांस्कृतिक शक्ति को नई परिभाषाओं में समझा इन योजनाओं ने हमें ये एहसास दिलाया कि हमारे महापुरुष अतीत में खो नहीं जाते बल्कि उनका जीवन हमारे वर्तमान को भविष्य का रास्ता दिखाता है सरकार ने भले इन महान विभूतियों की 150वीं जन्म जयंती को राष्ट्रीय स्तर पर मनाने का निर्णय लिया है लेकिन आपकी सहभागिता ही इस अभियान में प्राण भरेगी इसे जीवंत बनाएगी मैं आप सभी से आग्रह करूंगा कि आप इस अभियान का हिस्सा बने Shri Modi na makata na hai laibak asida hojik creative energy gi ihau lakli animation gi lamdasu made in India amasung made by Indians na yamba oirakli mang na hai ngasidi Bharat ki thoidok hendokpa hisingba si mapalam gi khutchang draba ama oirakle animation sector asi atopa industry singbu mapangal kangkhat hanaba industry amasu oirakli tourist destination gi virtual tour asi miyam gi pukning singsiningai oiba amo irakli hairaduna Shri Modi na ngasi delam masida animator singaloina na storyteller sing writer sing voice over expert sing musician sing game developer sing VR amasung AR expert singi demand hengalakli hairi Hayang pangthokadoriba World Animation Day asida Bharat asibu malem gi animation gi powerhouse sama ohenaba aikhoi punna achetpa phirep lominar si hainasu Pradhan Mantri na hairi Pradhan Mantri na hai maromdom lepsaba ngamlaklaba Bharat haujikti lam khudingmakta mai pak na thabak tawba hore
matam amada mapandagi mobile phone leiramba Bharat ngasidi mobile phone sabada malemgi ani suba leibak oire mapandagi ngakselgi khusugulaising khwaidagi yamna leiramba Bharat ngasidi leibak marfumangada ngakselgi khulaising yonba ngamle space technology gi lamdasu Bharat asi thagi south pole da yauba ngamba ahanba leibak oire hainasu magna haiki magna hai maromdom lepsa bangamba Bharat ki khongjang asinga sidi supnagi sarkar khaktana paikhatpa khongjang ama oidre miyamgi oiba khongjang ama oire lakliba harau kumai singe yaifa paujel pibaga loinana vocal for local bu laiwa oina sirinana basu Sri Modi na hairi Manipur dengue gi case lising ama sanipan marputaret yaure masigi manungda Imphal West ta khwaidagi masing yamba changda lising ama sahum kunipal oiri aduga Imphal East na sahum marfumanga amasung Bishnupurda yankai nipal oiri state malaria officer ngarang thoki basero lamagi matungina haukiba pung kunmari da mioi kuntra nauna dengue positive oiba thengnaki nauna positive oireba singa dugi manungda Imphal West zilla da taranipal Imphal East mapal Bishnupur Kaksing amasung Churachandpurda amamam yauri haujik phawbada laina asidagi punna mioi manga laikidre Indian Red Cross Society Kaksing branch na Grace Cottage Academy Kaksing ga khusam naduna cleanliness drive amasung saru mai thaba thingbagi campaign ngasi Kaksing lawei lambida hogdokre thoramatuda mahairoi sing Indian Red Cross Society Kaksing branch ki mioi sing Junior Red Cross amadi Youth Red Cross ki volunteer sing saruk yakhi campaign adugi saruk ama oina saru mai thabagi mangjaba kaya miyam da khangan bagal oinana Kaksing laurel lambida taba plastic ki palam singsu sengdokhi tabi ba pawasi Akashvani Imphal dagini Griha Mantri Amit Shah na nongsub Banglagi Bharat Bangladesh ngamkhaigi Petrapolda nauna saba passenger terminal building masi sangagani Maitri Dwar haina mingthonba cargo gate amasu Griha Mantri na sangagani terminal asina Bharat amasung Bangladesh leibak anigi mioi singna chathok chasin tawbada amasung antarjatigi lalol itiki lamda ahianba khudong chaba kaya phanghalagani Uttar 24 Parganas zilla da sariba Petrapol land port asi kha Asia gi khwaidigi chawrba kangphal gi hithang phamni Petrapol Benapol crossing ase laibak anigi marakta khwaidagi maru oiba border point ama oiragani laibak anigi lalot itiki chada humbudra di haiba terminal asigi khuthangda tawragani terminal asina nongmada passenger lising kun henbada chathok chachingi khudong chaba pibada natana housing immigration custom amasung security service su matik chana fanghangani Kendra ki Science amasung Technology Rajya Mantri Dr. Jitendra Singh na hairi lisingani kuntra manga phawdadi Bharat ki masagi oiba space station leiragani amasung masibu Bharatiya Antariksh Station haina khangneragani ISRO amasung Biotechnology Department ani nangarang New Delhi da yana warol ama sahi tawnarabagi thoramda mantri na wafam achi laukthokibani yana warol adu sahi tawnakibagi mapung oiba pandamdi space technology ga biotechnology ga punna chatminaduna laibak asigi scientific innovation gi anauba juk amada sangsinmenabani Bharat pu space program gi lamda khumang yang nang sangsinglhanba ngambagi damak Rashtrapati Draupadi Murmu na Indian Space Research Organization ISRO bu thagatpa phongdokre New Delhi da leiba Akashvani Ranga Bhavan da pangthokiba Sardar Patel Memorial Lecture da pikiba mahaki video message da Rashtrapati na Sardar Patel li mafamda ikai khumnabasu utki aroibada maroiba pau amukhana Pradhan Mantri na hairi Fit India gi wakhalol ase haujikti miyam gi oiba iho ama oirakle Manipur da dengue gi case listing ama chanipan marputaret yaure mioi manga laikidre Griha Mantri Amit Shah na Bharat Bangladesh ngamkhai da leiba nongchup Banglagi Petrapol da nauna saba passenger terminal building amasung Maitri Dwar ngasi sangaragani amasung Kendra ki Science amasung Technology Rajya Mantri Dr. Jitendra Singh na hairi lisingani kuntra manga phawbadadi Bharat ki masagi oiba space station leiragani paulo jare